अहानबदा मरुओइबा पाउ कुकी MLA Tarana Chingi District Mangagi Tonganba Chief Secretary DCP Hapnaba Prime Minister da 𝗥𝗘𝗠𝗡 Pisinkre Kuki Singi da Maglupa Crore Chamangagi Tingbang Pinabasu Taksinkre Chahi Nauriba Angang Singda Nongoi Paihalaga Langi Training Tobagi Video Lautok Hanaba Amadi Training Tauhandanaba DCP da Manipur Commission for Protection of Child Rights na Khangankre Kongba maru laifam len kuki militant sing na mai thakraba matungda ngasi ahanba oina changduna thawai miral tasin khomjin bagi thoram pangthokre Northeast Window TV na sandok sariba namidangi paumyeng tabiriba singbu 𝗠𝗟𝗏𝗞𝗜 na khurumjari hausa pau sandona pizari Manipur Legislative Assembly ki Minister amasung MLA hauzik forward oiriba kuki MLA Tarana makhoigi separate administration demand ki sarukama oina ngarang Prime Minister Narendra Modi da 𝗥𝗘𝗠𝗢 ama iduna kuki taba district mangagi tonganba Chief Secretary amasung tonganba DCP hapnaba haizakibaga loinena kuki singi khunda leita hannaba lupa crore chamangagi Prime Minister gi relief fund ki pinaba su taksinkre Kuki MLA mapan namasagi khujek piba aduga sokpadagi fagalakliba vungzagin valtegi na atopa amana sign toba memorandum amangarang Prime Minister da pisin kibada demand singasi thamkibani tonganba Chief Secretary amasung DCP thamnaba demand tobada yariba district manga adude ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯆꯥꯟꯗꯦꯜ ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯐꯦꯔꯖꯣꯜꯅꯤ ꯃꯈꯣꯏꯅ ꯍꯥꯏ ꯃꯦ 3ꯗꯒꯤ ꯏꯝꯐꯥꯜ ꯑꯃꯗꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯂꯂꯣꯟꯕ ꯁꯤꯟꯃꯤ ꯑꯣꯏꯕ ꯀꯨꯀꯤ ꯖꯣꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯩꯇꯩ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯀꯨꯀꯤ ꯖꯣꯃꯤꯁꯤꯡꯒꯤ ꯌꯨꯝꯁꯤꯡ Quarter Gari Lanthum Loina Mai Thakre Tongan Tonganba Mahai Tampham Sangsingda Mahai Tamba Kuki Zomi Mahiroi Singh Medical College Yauna Hostel Dagi Singtokjuna Ot Naike Food Seki Fattavat Toki Habana Singba Kaya Ama Memorandum Aduda EK Hauzik Forward Kuki Zo Travel Singi Mathakta Maiden Attack Toba Leptri Haina Maral Siraduna Imphal Valley Asi Siba Amadi Mang Takpagi Tampak Oire Haina Su EK Asumna khwaidagi kanba wahaina maitegi amadi Chief Minister N Birengi mathakta maral kaya siraduna Kukizo amadana Imphal da hanba ngamlaroi haina phongdoki Kukizo gi marakta IAS MCS IPS MPS officer amata Imphal da mathau pangtokpa ngamdre haina sumaral siri Aduna asigumba fibam mayam asi yenglaga hariba district manga asigi tonganba Chief Secretary amasung tonganba DCP hapan natroga manaba form Hapagal loinana atay civil amasung police ki awang bathaki firm sing su hapnaba cherol aduda panki Chahi nauriba angang singda uniform set handuna amadi nongoi pai handuna combat training tawagi video ama social media da viral oiragliba ase athuba matamda lokthoknaba Manipur gi DCP da khangankre amadi masiga mari lenina su motok Cognizance case ama locally haina Manipur Commission for Protection of Child Rights MCPCR gi chairperson Manibabu Furalat Pamna Fongdokre Wafuma Singasi Mahaki office sa pangthokiba paugi mifam amada Fongdokladuna mahakna hai Chai taranipan sudriba angang singda ahal singna nomai paihanba rally da saruk yahanba amadi khulai puthok pusin tawda sizinaba yade karigumba angang singasi asiguma thabakta sizinnaram labadi makoigi mathakta logi oiba action lokatpa yai haina chairperson na Fongdoki Manibabuna hai social media da angang sing combat training tawgi video viral oirakliba ase Lokthok Hanaba DCP da Khangankre Loidana Numit Tarani gi manungda State Commission da Marik Chumba report ama pikhalaktuna action lokhatnaba su Khangankre haike Magna Makha Taraduna angang singbu asigumba thabakta saruk yadanaba amade mainstream society da amuk hanna puraknaba counseling piba mathautai haina su Fongdoki Yai Chinawjina and Sasa Persunda or Bibire I was singing it scooter and Hana Salvador, Tonkin you, and Anzu Yore, and Nakoji, and Piniki situation that I did. Matamida in a Kutta Salaga, IG, Matamuda, Manpuga being IG, I Nare, or Tilponic Tore, Adura Gishi, Bishambur, Ayoy Shanazare, Adura, Tengi Susampurgi, the city commander, Adula, the Sharpie commander, and what is Salvatunda. Akhoi area je lemata ki koloni je Susampuri area wala aduga Iran yam kandanina tamduda aduri teno kutta tawdo kitang problem thokani riski kar oi handle mini mutula abidi ahinda aikare tang manga mari sai taruk le tang tareta
निपान होनबसिदा मोजे इंडियन आर्मी तौरगा बिशेमपुर ꯖꯨꯗꯤꯁꯤꯌꯦꯜ ꯊꯦꯂꯩ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯌꯧꯍꯟꯈꯔꯦ ꯀꯩꯁꯨ ꯀꯥꯏꯗꯅ ꯁꯣꯏ ꯉꯥꯝꯅ ꯊꯣꯛꯈꯔꯦ ꯁꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯆꯪꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯅꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯄꯨꯟꯕ ꯁꯦꯝꯒꯠꯂꯨꯞꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯄꯨꯟꯕ ꯁꯦꯝꯒꯠꯂꯨꯞꯀꯤ ꯀꯟꯚꯦꯅꯔ ꯃꯨꯇꯨꯝ ꯃꯅꯤꯇꯣꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯄ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯣꯛꯍꯜꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯀꯣꯡꯕ ꯃꯔꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃꯅꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯨꯟ ꯊꯥꯗ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯃꯅꯤꯇꯣꯟꯅ ꯍꯥꯏꯈꯤ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯂꯥꯏꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯗ ꯑꯄꯟꯕ ꯄꯤꯗꯅꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯑꯥꯎꯠꯄꯣꯁꯠ kaya hangdokchuna security matik chana thamba mathau tai haina su phongdoki हाइरिबा लाइफम असि लेपाकी यामना मरुइबा लाइफम अमा ओइना मतम सांगना थागी निमित की कांगना मफम सिदा लाइथौ थोरम सि लेपाकी ओइबा लाइथम थोरम सिंग कयाम पांथौ तुल लाकपने अदुबु सिन कुकीना को टेरोरिस्टना मणिपुरदा लंजारकपदगिदि हाइरिबा लाइफम असे अखोइ लाइथौ पांथौप ngamdadana lai aduna हौगिबा जुनदा मसे अखोइ लाइफम असिगी लैरिबा सन मयाम मै थादोक पिदना थुगाइदना अखोइ मांगनग्रे सुमा मांगनगिबा लाइफम असिदैदा अखोइ ngasi isina अखोइ इहान हाना संगागा लाइथौ तोबु नुमिनि अना मखा ताबदसु अखोइ लाइथौ से तोबु यानबुदंता तंगाइ फदना मसैदा सेंट्रल अमसुंग स्टेट फोर्स की ओइबा अखोइ सिक्योरिटी आउटपोस्ट मथौ ताइ अदुना सिगी लाइफम मसैदा अखोइना पांथोक सेरिबल लाइथौ अयामबसे अखोइ लनाइगी ओइबा कया नते लैपाकि ओइबा लैपाक सि तंगुं लैतानाबा नुंगाइ याइफनाबा अदुगा अखोइ अवाना तादनाबगे अदुगुंबा लाइथौ माक्तने सिदा पांथो थौरम अदुदा सरुक याकिबा कैराव एसीगी एमएलए लौरेंबम रामेश्वरना हाई मे अहुमदगी हौरकिबा कांगलुफ अनिगी मरक्ता थोकलिबा इरांग असिना मैतै सिंगी मरु ओइबा लाइफमलेन कया अमांग अता थोकनखिबा अमदि लाइफमलेन कया अमना लाइगी थौरम तौबा संगबा ngamdana लेरखिबा असि ngasidi लाइफमलेन असिदा चंगबा यारदुना लाइगी थौरम पांगथोकपा ngamba फंगलिबा असिमक यामना नुंगाइबा अमदि अपेनबा पोई हाइके मणिपुरदगी कुकी मिलिटेंट सिंग तकथोकट्रिबा फावा इखोइ लांथेंगनसि हाइनसु फोंदोके Taisin loina maro pai pusin na thambiramba sangma la khamsing ase sangma khamda la ngam phangna la pu musidi ara kongbalu sida so kharam phungjaba yam ngai phawje aduga manipur miyam da hajani musi sugba la khamsing ase mo yamong kana irang chi phabaga abu semina se abu mare da leba ma kono ngari bigi ara kabule khad leba अदुम इसोरदु अन पुंसिबा केना का चै खुदिंगी हाइबु जगाल चले चकदे खोगी मरो हिंदू सिंगसु महादेवनि खरमबा मैते एखोइनसु नंपोदन खरमबा दु लाइफमा कि सिनाउसु मैमना थमाइखिबा याम लाइबक थिबने सिदा सुजामपुरदा खोगी मेता हम यौद्रिङैदा एप्रिल तांग हम दगा एप्रिल तांग कुन मापनदा दो पाखंगला संगम तुमां काउ थुगाइ बिरमबा सिगुम्बा यलुंग खोगी मरोय लाइसंजिंग दाइता कामो सितबा थोइद मोंदा अखोगी मसखंगदबा ngan han lakpa kuki singna manipur kwari khangda mayam noi khoi haile jarpa asamam thangjing ka thugai ko jemasi am thamoi choi koi saka saitigi koi to ya to khine do isai prasan hoina so aigi manipur lem hamam pula kanda ai more da lei laifam kabule khai lei laifam an tongan ba pai pu thambiramba kabur da lei ba thangjing da mayam se soi soi dina koi sem kinai ba jemai ngasi program mayam da ai thamjage ngarang numidang pung 10 makhairom taba matamda Imphal West Commando gi team amana singzamai thonggi maning thangba maikaida achat awak sing check amade frisking tawduna leringaida amuba machugi kreta kari amada lakpa mioi manga nomai yauna drug oina sizinaba hidak purambagi damak fari hari police tagi fangba pau amagi matung inna faraba mioi singadudi yaripok top laimanai chai kunipan suraba pangabam chingkhomba Lilong awang lekai digi MD Nur Jaman gi machanupa Jai Kunmari Suraba MD Mosin Lilong Bazar digi MD Nawaf gi machanupa Jai Kuntra Suraba MD Mehdaf
Thawal Moizingdagi MD Abdul Hakim gi machanupa Jai Kunipan Suraba Maibam Saruk Khan amasung Yaripok Toptagi Singakham Nongyagi machanupa Jai Kuntramathoi Suraba CH Sundarni Makoi Mangagi Masa check tawada Sinkhom Badagi point 32 gi pistol ama maru ama yauna fagale Makoitagi mobile phone taret lupa lag ahum lising yang kayawa side bag ani registration number yaudaba amuba machugi Creta car ama gari gi number plate ani amadi 100 ml gi kodidal ti likli ahum funky haidi faraba miyoy manga makha tawa logi thawak lokanaba singzamai police station da sinakre hari Marak Sidangarang ayuk pung taramathoy dagi nungtil pung ama minute ni fumanga taba matam fawba Imphal West District Police ki SP Dr. S. Ibom Chanaluchingba Police ki team amana Imphal West District ki manung chanba Kautruk Ching taba lekai da thihumagi operation chathakre Operation adu da Kautruk ta deploy toba 9 IRB ki team amadi Kadangbanda deploy toba BSF B16 ki team amasu saruyaki Police tagi fongba pau amagi matung inna operation aduda yum kunlom sangduna thizin ki amadi miyo yankai humdoi masa masagi saktak se puthok khanduna check tauki adubu kanamada fa punba yaukide operation adugi matungda SP Kangpopi Manos Prabhakar yauna Kangpopi police ki team amaga punna Kautruk khungi miyam club ki members sing amadi nupi singi mangda mifam ama pangthoktuna mafam adugi miyam da thazaba amasung pungning da safaba pokhan ki hari All Manipur Women Social Information and Development Samas Nupi Samas na Sinduna ngasi kay sampat Laymazam Lekay Community Hall da ima sing na Manipur dagi Assam Rifles Lotho o Manipur da atuba matamda NRC chana halu haidina wakan mi fam kre wakan mi fam adu da sarugya kibi All Manipur Women Social Information and Development Samas Nupi Samas President Thoksom Ramani na hai May ahum dagi hauduna kuki militant sing na Chingkhong sing ya nakna khundari ba Maitay kun sing da nongmay bom kapsin bada natana micham miyam kayagi yung may thaba amadi micham hatpat tupagi thabak chatharakpa asina mausadagi nungsi chanana layminaramba yalhomi sing asidi kangkhong chaiba lamdam ama oire haiki Myanmar dagi naron da changlakkiba chinku ki narco terrorist sing athuba matamda India government amadi Manipur lenga na makoi gi lam sing da halan kigadabani loinana Assam Rifles na thokliba irang asida nakal amata da leptuna kuki militant singi michang phongna changlakliba asina Assam Rifles Manipur da thamba yaroi haina phongdoki irang ase kanana kadai dagi haurakibano khanglaba India lenga na warashin purakna ba honabada su chanariba kuki militant sing makoi gi designated camp sing da lehalaba matamda da loishin ba ngamgani haiki Lojing loya da lai da biji mai umda amata lai treba noi ha leba ai khoi mai jai ye kalim ta pai bu na ke khangau da moi da khulai pai raga moi na khoi la lal ho ba ne ba adu na huji akoi jam da shire yam na ware lojing loya da lai ba biji lili ke shep da yam ware lai ba adu na huji ai ba ki hulam ba sing koki hari she moi pura chat khaba adu da shanti bujib shanti bujje de hai raga shanti pu ba kala mai na pu doi no hai wa ji shukoi lo chot ke modi hoina lamhang tumhang da lai su ja ma ni mayum da hanjang na lai ki bang kai di ai khoi chali ba khoi ni ja thol haloi anga ne direct tam ni tam bi su ja ma cha ma da mai ma kok si ja moi ni tam hali asi apa ba oi loi aduna moi ni da apa ba ne yang kana holari hoda ba ji khoi ni shati pu ba pa mi si na ba pa mi lamda ma si sakram kai ba pa mi Manipur lengaktaki tokhaiba administration taliba adubu hauzik fawa MLA natraga minister gi formdagi resign tawdriba kuki zo MLA amasung minister kharagi team amana ngasi Delhi da Union Minister for Road Transport and Highways Nitin Gadkari unaduna kuki taba mafam sinda lambi thong fazana semgat naba taksinkre hari Union Minister ga unakiba adugi matangda Minister Nemcha Kipkena tweet tawduna phongdorakpada mahayanba yana bani haibaga loinana Makoigi miyambo nungsibiba amadi khanbibagi damakta thamoi sengna thagali haiki Kangluf anigi irang na maram oirga kwakta amadi manak nakba mafam singdagi lanjana duna lairiba Maitei Pangal Singda United Maitei Pangal Club Organization UMPCO na kwakta gi Anita Standard High School amadi kwakta khumanda MD Savir Hamana mayumda hangliba relief camp da chatuna yingsinbaga loinena chana thakna ba polam sing mateng pangkre UMPCO gi spokesperson na phongdo kibada Manipur da thokliba irang asina kwakta da Maitei Pangal kaya ama
ꯂꯥꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯑꯁꯤꯗ ꯋꯥꯔꯗ ꯃꯦꯝꯕꯔ ꯀꯥꯎꯟꯁꯤꯂꯔ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯅꯤꯇꯥ ꯁ꯭ꯇꯦꯟꯗꯔꯗ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ ꯆꯅꯤ 19 ꯂꯩ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯐꯨꯔꯨꯞꯀꯤ ꯈꯦꯠꯅꯕ ꯊꯝꯗꯅ MD ꯁꯕꯤꯔ ꯑꯍꯃꯗꯅ ꯀ꯭ꯋꯥꯛꯇꯥ ꯈꯨꯃꯟꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯃꯩꯇꯩ 65 ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ 10 ꯂꯩꯔꯝꯕ ꯊꯦꯡꯅꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯁꯤꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯑꯣꯡ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯦꯛꯁꯤꯃꯝ ꯑꯣꯏꯕ ꯑꯁꯤꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯝꯕꯁꯨ ꯎꯕꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯕꯒꯤ ꯃꯁꯤꯅ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯁꯨ ꯑꯣꯏꯔꯅꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯒꯗꯧꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯒꯗꯧꯕꯅꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯋꯥꯕꯁꯦ ꯑꯃꯅ ꯑꯃꯕꯨ ꯁꯦꯌꯔ ꯇꯧꯅꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯁꯤ ꯂꯩꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯁꯨ ꯉꯁꯤꯒꯤ ꯒꯦꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯀꯥꯟꯗ ꯑꯁꯥ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯍꯧꯈꯤꯕ ꯃꯦ 3दा कुकी टेररिस्टसिंग अमदी कुकी मॉबसिंगना मैटेगी मथक्ता कांगलुफकी लान सथबा हौरकिबा नमितगी ngasi फावबा असोकपन नंगलबा मियोइसिंग जेनिम्स हॉस्पिटल दा लायंगनबा पुखलकपदा मतेंग पांगनबा सेंकिबा जेनिम्स रिलीफ कमिटी दा पुकजेल सावरबा मियोइसिंगना सेलगी तेंगपांग पिरकबा हौजिकसु लेप्ट्री ngasiso इम्फाल ईस्ट डिस्ट्रिक्ट डेप्यूटी कमिश्नर 𝗠𝗟𝗣𝗅 जेनिम्स रिलीफ कमिटी दा लुबालिस लिसिंग यांखई की टेंगबांग पिरम की हारी लोइना मणिपुर साहित्य परिषद इम्फाल लुपा लिसिंग कुनमंगा खुराई थोइदिंगजम लेकाइदगी थोइदिंगजम बुधा चंद्रना लुपा लिसिंग मंगा अमसुंग खुराई पुथिबा लेकाइदगी युमखाइबा मोदु चंद्रना सु लुपा लिसिंग अमगी मतेंग पांगलम की हारी पुक्सेल सावरबलुफ अमसुंग मियोइ सिंगबु कमिटी की चेयरमैन थोइदिंगजम बोन खुराइना थागतबा फोंदोकी कुकी नार्को टेररिस्ट की लांदा असिदा असोक अपनगी मथक्ता खुनगागलेबा वॉलंटियर सिंग रिलीफ कैंप सिंगदगी थारकपा लाजनरकपा सिंगी अना एक हॉस्पिटल असिदा लाइंग सचरिबा सिंगदा मतेंग पांगबा ngamjariba asi miyamgi matingdagi ni haike maramsina miyamna leptana tingpang pibiyu haina bonna appeal tawke Nasi Manipuri Sahiत्य परिषद इम्फालना अकोई जेनिम्स रिलीफ कमिटी सिदा अकोई सेंग पॉलिसी को मंगा पिबिरे मसिगी दमक्ता हाइबा मणिपुर साहित्य परिषद इम्फाल जेनिम्स रिलीफ कमिटी दगी थागर फोंदोसरी हौजिबसि अकोई लेरिबा पॉलिसी लेरिबा डेली गेम सिंगसदगी अनाबदि सि लाखबा असिदा नतना हाइबा अनाबसिंग सि मसागी अरिबा लाइना यौना अकोई येंबा सिगी मतक्ता अकोई CMST कार्ड अकोई कवर तौदबा अकोई मयाम अमा ले अकोई थांगनबि इसिंग अदगी डाइपर अदगी अकोई CT स्कैन काप MRI काप सिंग हिदाक सिंग अदे अकोई लिन सिंगपा गारांग नान अकोई बंकर कइदा अकोई लामी सिंग यामने अकोई लिन सिंगपा सुमाइदा अकोई OPD दे लाखवा अदगी इकेन इमरजेंसी लाखवा सिंग अकोई लोइना अकोई फ्री अकोई पीबनी अदु यारिबो मखै अकोई मफम चान कनुगी मफम चान सुमाइना मणिपुर साहित्य परिषद इम्फाल बिबिबो मतेंग सुमाइना बिबियु मणिपुर साहित्य परिषद इम्फाल के प्रेसिडेंट लोंगजम जोइचंद्रना चीरबा तंजासिदा जेनिम्स रिलीफ कमिटी दा ngamjaba खरा मतेंग पांगबा सिगुमना अतोपा रिलीफ कैंप दसु मतेंग पांगनी हाइना फोंदोकी एजुकेटेड मेंबरशिप अदुगाते मयामगी बे मसिंग सु यावि मयामसिना पुन्ना मणिपुर की हनक थोइबा खुदुंगपिबा अदुगा असैसा कोइ मतेंग पांगदेगे हाइजना कोइना लाकेरे हारिगा रिलीफ कैंप असैसा जेनिम्सा हंगेबा रिलीफ कैंप सैसा कोइना यामसु यामदलसु कोइना इंकरेज तौजबोइना कोइना तौबिरिबा मयामसिगी अवाबसि कोइना खैतन ओरबसु मतेंग ओइगदरा हाइजना कोइ मयाम लाकेरगा कोइनासि कोइगी पैसा खरा पिजबनी अदुगा अतै लैरिबा रिलीफ कैंप सिंगसिदसु कोइना चले हारगा साहित्य परिषद अगम मतेंग पिननबा कोइ खौरां ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯑꯃꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯍꯥꯟꯅꯒꯤ MLA ꯀꯣꯟꯁꯝ ꯇꯣꯝꯕꯅ ꯉꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯃꯅꯤꯄꯨꯔ ꯑꯦꯛꯁ MLAs ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯥꯒꯤ ꯆꯍꯤ 64 ꯂꯣꯝ ꯁꯨꯔꯕ ꯀꯣꯟꯁꯝ ꯇꯣꯝꯕ ꯃꯍꯥꯛꯀꯤ नुपी अमसुंग मचा मंगा थनमी ngasi Manipur Legislative Assembly की Secretariat Complex ता लेबा Association की ऑफिस ता पांगथोकिबा अवाबा फोंगबगी मिफम अमदा हाना MLA ओइरंबा
ꯃꯥꯄꯜꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯣꯏ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯅꯤꯃꯥꯏꯆꯥꯟ ꯂꯨꯋꯥꯡ ꯗꯣꯛꯇꯔ ꯈꯁꯤꯝ ꯔꯤꯚꯥ ꯗꯣꯛꯇꯔ ꯀꯦ.ꯑꯩꯆ. ꯔꯇꯟ ꯀꯨꯃꯥꯔ ꯐ꯭ꯔꯥꯟꯁꯤꯁ ꯉꯥꯖꯣꯛꯄ ꯕꯤꯖꯣꯏ ꯀꯣꯏꯖꯝ ꯗꯤ ꯀꯣꯔꯨꯡꯊꯥꯡ ꯑꯣꯖꯣꯏ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ.ꯗꯤ.ꯚꯦꯔꯤꯡꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯟꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯃꯇꯦꯡꯁꯨ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ.ꯗꯤ.ꯚꯦꯔꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯑꯃ ꯀꯦꯇꯣꯡꯕ ꯍꯥꯏꯗꯅ ꯃꯍꯥꯛ ꯉꯔꯥꯡ ꯑꯌꯨꯛꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯟꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 5 ꯃꯆꯥꯅꯨꯄꯤ 3 ꯑꯅꯝꯕꯒ ꯃꯁꯥꯒꯤ ꯆꯍꯤ 84 ꯁꯨꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯀꯣꯟꯗꯣꯂꯦꯟꯁ ꯁꯔꯚꯤꯁ ꯄꯥꯡꯊꯣꯛꯆꯕꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄ꯭ꯔꯦꯁꯀꯤ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯁꯨ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Sky Hospital na heart attack patient gidamag Sky Hospital na heart attack patient gidamag pungkun mari chupna emergency service pizari kanagumba miyoina heart attack thabak naba mihul chang naidana chongba sor funba wantharakpada thengthaba tawdana Premier Heart Hospital oiriba Sky Hospital da khudakta pukhat piraktuna yengbi hausi loina na heart ki oiraba EPS plus RF ablation coronary angioplasty and stents device closure hole in the heart pacemaker ICD combo implant heart valve surgery and coronary artery bypass graft surgery heart hole surgery na chingba chang naina Pangtokli. Akupa Marolgidamag 8415-938207 da call tawbirau. Thengthabiganu khudak talakbiyu masina adongi punsibu kanbangamgani. Breaki matungda mayam taramna okchari. Independence Day gi harau tayamba phongdoklingai matamda nomai kapsilakpagi thawang India lengak asibo usittabani haina Manipur Women's Federation MWF na thadorpa chirol amana phongdorakli haukiba May 3 dagi hauduna kuki terrorist singna meitei khun sing mei thaba nomai kapsinba amadi micham kaya ama hatba tupagi thawang kaya chathaduna lakli asigumba terrorist ki thawang manba thavak kaya chatharakli ba asida India government na thoklakiba conflict asi kadai dagi horakpano haiba mayek singna khanglaki haukiba August 9 gi parliament mifam amada Union Home Minister Amit Sahana Manipurda hauzik thokliba wathok asi Myanmar dagi naronda changsilakpa kuki refugee singna thokan bani haiba mayek singna phongdokiba laikre Home Minister na phongdora kiba wafam asina thokliba irang asigi horakfam mayek singale haina cherol asina hairi Hongfodara taret lak suba India gi Independence Day ga mari lenana lebak asigi mafam khudingmakta harau tayamba phongdok naringai cherakta kautrukta letaba maitei khun singda nomai kapsinduna aki akhang pokhan kiba thawang asina terrorist singna chotharakpa thawang amani uthoknaba honarakpani haiki India apunbaki saktamda singnarakpani haina lauroidabagi maram leite asigumba Manipur amadi India bu machet tanaba honariba kuki terrorist singi mathakta India lengana terrorist amagi lokhatfam thokpa chap chaba thabak lokhatfam thogi hari nakal amaromda Manipur gi governor na kuki nupi anibu miyam mangda mafi thongdana pukiba viral video aduda victim oikiba miyoi sing unakiba danatana lupa lakh tara gi mateng piki May 3 gi numidangda Chorchanpur gi mafam amada macha mapuroiba leirabi meitei nupi amabu kuki terrorist singna nupi oibi gi ikai khomnaba manghankiba tumliba angang amabu ahingda bomb kapsinduna hatba tumduna leiba mioi ahumbuna nongmaina kapadana tana thangna yaduna mihathina hatoktuna thamlamkiba thodok sing adudana wafam amata phongdoktana tumina lesinkiba karamba aronba agenda leibano haibase miyamna hangba wahang ama oirakli haina Manipur Women's Federation MWF ke General Secretary T Demona na thadrokpa cherol asina makhatarakli Kuki militant singna Manipur gi saktam thugaina ba honarakpadagi thokliba irang asigi matangda ngasi yaripok sangam dabida khunda minariba maitei amadi maitei pangal furup ki oibam bifam ama famduna waref kaya laukre sangam dabi ZP gi ex pradhan MD Imran Saha apunba nupi khunai lamjing meira luf ki president Ima Ivetombi Kukampal Thobal District President W. Maipak Secretary A.K. Siteswari Devi Sangam Dabi Mohammedan Club CMC Advisor MD Sukur
Tanjim Ulama gi President Dr. Mufti Nur Salim, MJYC Malong gi Advisor MD Yasin Amadi, CMC gi Advisor MD Ansar Alina President Members Singoina Saryaki, CMC Changam Davina Sinduna Pangto ki Bambi Firm Aduda Loki Bawaref Singh Patok Laduna, CMC gi President MD Anisa Nahai, Hausik Togli Bairang Asi Loshina Bahonabada Changam Davigi Club Singh. Ulama Singh amadi miyamna morally support tauba irang asida amadi matung tarakpada sangam dabigi miyam amatana atopa community ki izzat sokpa yaba thabak amata taudaba karigumba tauramba thoklabadi imung manung adu khundagi tanthokpa sangam dabigi miyamna amambada maram chadana koichat chattaba amamba matamda karigumba pamdaba thaudok thoklabadi maduda tholakpa afafadagi tekchak masa masana puzaba amasung manipur gi saktam kaiba yaroi apunbagi saktam da singna rakpada changam dabigi miyamna tumina leithokloi haiba waref mari lokre praja punamangna hajoji thena iba lanasi da morally support korwa haina wannakhe bonalana resolution number 2 da hajoji ki irang asida amadi matung tarakpada changam dawi praja amata community atopagi jet sopayaba thabak amata tawdaba amadi karigumba toramba tarabadi haiba imani family do puna kundagi tanthokpa haina sulathe hum sugar resolution da changam dawi praja amata thengbada maram leitana kochatpa karigumba salamba taragadi maduda thulakpa phata gaika punma usama sana pujagada bane Nuna mari sugar resolution da manipur gi sakam kaiba yaro nuna manipur gi sakam kai nabi damat silak nuba punma ki mayata dharma getani nuna samdari prajana manipur gi sakam kai dalam sinar punma ki mayata lepi Vivekananda Kendra Kanyakumari Manipur Vivak Imphal Branch na Thobal District Administration ki meeting makhada hangliba relief camp singda blanket food supplement amadi vitamin na chingba polam sing mading pangkre Vivekananda Kendra Kanyakumari ge disaster relief cell ne sponsor torakpa polam singado Lamding Higher Secondary School da hangliba relief camp ki inmate cham homfadra taruk Hairok Higher Secondary School ki inmate cham asumna taruk amasung Rice Research Station Wangbal Khangabok ki inmate cham asumna manga na inmate Chahum Marifut Tareta District Asigi Deputy Commissioner Ahantem Subas Yauna Chatuna Polam Singh Mating Pangki Mating Pangba Aduga Mari Lenena DC Thobal Hantem Subas na haikibada ngasi Vivekananda Kendra Kanyakumari Manipur Vivak Imphal Branch na inmate Singh na mating pangbirakliba Singbo thagatpa phongdokladuna bibirakliba Polam Singh asi inmate Singh na su fazana season nabiu ngasi kariguba phanghaudaba yauraga su nuaitaba fawiganu Kemta leriba mi masing asi ngaihak leitana hongdok hongjin tawbana maram oiraga chap chaba khangba ngamdabani makha tanasu inmates singi watana ba honarakigani hairaduna Ekoigi mahusagi punsida hanjallaktriba fawadi tongan ba miyoi singamadi district administration inmates singi damak lady habasisu kawiganu haike Singdaningai oiba maongda ecovan Registration number MN03P4844 amada Maitei Pangal anina lona purakpa kwamana kayangasi lesang tem apunba luf LAL gi mayra paibi ima event singna makoi anigi masana ayaba amaga lonena lesang tem kaitel da mai thaduna manghankre makoi animak matung amuk hanna tawdana ba LAL gi volunteers singa wakal taminaraba matungda mayumda halankre hari Thobal district ki Kiam Sifai Amurism Leka Gimera Paibi Ima event singna Kanglof ki irang asi haurakpadagi awa ana tarba singda leptana mating pangduna lakpagum ngasisu moirang kuno amadi tera khongsang bida masa masagi khun ngagliba local volunteers singda nomada tangai fadana changba chana thaknaba polam kaya koina chatuna tingbangkre asigoma mating pangbugi thabak asi makha tana ima event singna chathagi gani haina Maira Paibi Luchingbi and Sejasori Devina Fungdorakle Cookie Women Organization for Human Rights KWOHR na Maitei Nupi Ama Churchanpur da May ahumda gang rap tauki hariba wafam ase aran bani masi Maira Paibi Singna Cookie Singbu makoigi lamdagi muthatkhinaba amadi India amasung mapan lamgi miya mamangda nuaitaba amadi minungsi pokhanaba sanaba politics ni haina fongdokre KWOHR gi president ngaini kimna ngarang fongdokibada Jay Lising Ani Romgi Puari Lady Hariba Furf Amana Churchanpur da Maitei Nupi ama gang rap tawkre haina aranba wafam ama sagatuna masana masabus
Singthazariba asi akiba amadi angakpa fawi Chief Minister resign toba yaroi haiba wafamdagi hauna Churchandpurda Maitai nupi ama rap tauki hariba asi mipum khudingmakna khangnaraba Maitai nupi singi hai singlaba drama ni haina su phongdoki magna makha taraduna Maitai singi aranba campaign na cookies singi tokhaiba lengak tanaba amasung Maitai singna khudum chaliba asidagi tokhaina leinaba hwanabada thingba ngamloi loinana Churchandpurda Maitai nupi amata gang rap taukiba leite haraduna cookie nupi singna human chain semduna Maitai nupi amasung angang singpu Imphal da yohannaba hwanakibani mari leinaba authority singna su gang rap tauki hariba asi ningthina yengsinduna mara leiba sing amade wathok asibu sauthoknaba honariba singbu chairakpiu haina phongdoki Chennai gi maming leraba college ani Madras Christian College amasung Loyola College da Manipur gi irang asina soklaba higher studies toning ba mahairoi singna mating panglagani hari Madras Christian College na mahairoi singda tuition fee mess fee free oi hanbaga loinana free accommodation pigani hari loinana Loyola College na North East ki lakpa mahairoi singda fee concession pigani hari Hauzik Manipurda thogliba kangluf anigi irang asina maram oirga misimina asokaban kaya thokraba yum lising kaya mai thakraba yum leitraba bioi lising kaya na wana relief camp singda khangliba pumnamak asida Bangladesh ta leiba Manipuri Pangal Furupna Thamoi Sona Nungaitaba Phongdokli Haina Manipuri Muslim Pangal Community of Bangladesh na Khangalakli Bangladesh ta Tariba Maitai Pangal Muslim ki Loop Singhi Mihut Singh Yauba Mifam Amada Manipur da Thogliba Irang Asida Yamna Nungaitaba Phongdoknaki Loinana Mifam Aduda Wangang Kiba Singna Manipur da Hanagumna Nungsi Chanana Kangluf Kodimak Amata Oina Laiminana Ba Hona Minaba Mathautai Haina Phongdoki 2023 gi ang ahunda thokiba Manipuri lebakta thokiba wafam sigi maikaida Manipuri Muslim Pangan Community of Bangladesh ki maikaida gi awa phongdok chabo asi Manipur da tholiba wafam si ko yamna Bangladesh pangan tariba maikaida gi yamna nungai tabo phongdok chari asi maikaida Manipur gi CM sabda afaba lambiam tanda bigi ni haibasi ko gi thajaba lai adungai da leirakpa palakpa Pandasabdana Ima Manipurna Popa Chasu Maisi Ima Manipurgi Onang Koseng Chadana Leiba Kangu Maisibu Hana Mangai the Leirambang Dumaina Mayam Punda Leibasi Akoi Bangladesh Ki Oina Bangladesh the Takriba Manipuri Sing Ima Manipurna Poyaina Akoi Bu Ate Eba Kanguna Su Te Jati Gusti Kanguna Su Akoi Bu Manipurian Haibi Bangladesh the Tariba mi Mete Pangan Haidan Ikoina Pangal Haide Mite su Vishnupuria Hairosu Pangan Manipuri Punamaki Maike Degi Manipur Sia Koi Horok Famni Haina Lone Adubu Horok Fam Manipurda Nasi Mai Chakasi Bangladesh Natana TV Sigi Malem Sigi Maham Punumakta Pangal Lairiba Punumaki Tamode Yamasoi Chief Minister gi artist Singi Tengbang CMAT scheme gi makhada Imphal East ke Basikong Kaithel de leiba Guru Iravat Institute of Manipur Culture ZIIMC na Manipur lenga ki Art and Culture Department ke meeting makhada haukiba August anidagi August 13 foba numit 15 ni chumna chacharapa Kortan Cholomgi Training cum Production Thoram ngarang loishinkre Guru Iravat Institute of Manipur Culture ZIIMC ki training holder numit 15 ni chumna chacharapa Kortan Cholomgi Thoram adu ZIIMC ki president amasung founder su oriba Sangit Natak Academy ki awardee Guru Ningombam Iravat na president Basikong Gram Panchayat ki pradhan Ningombam Bimolata Devi na chief guest amade Basikong GP ki member na Mayrakam Tombi Devi amasung GIIMC ki vice president Asem Vinoy Medina guest of honor oike numit 15 ni chupna satharakpa thoram aduga mari lenena ZIIMC ki president amasung founder Guru Ningombam Iravat Sangit Natak Academy awardee na hai Kortan Cholomgi training cum production ki thoram asi maru oina art and culture na malem da Manipur bu masak takpada asoba mafam amak kaliba Kortan Cholomgi kaitharakliba mangtharakliba masak masat ngagbigani masak machak sing asi yokhatuna mangkidana ba pangthokpani Manipur gi masak nairaba theater artist Kaisam Heramani ngasi Delhi gi hospital amada mahak masagi anaba amadagi leikidraba Heramani masagi jai marifo manga sukre ma kwa kaitel lamdong dagini ma ke loinabi Kaisam ongbi Guni Laima Devi
Machanupa ani amasung machanupi ani thaname. Laikhidraba Heramani All India Radio Imphal gi light music da special grad singer ama oiki. Loinena hauzik AIR Imphal de sandok liba 𝗕𝗘𝗏𝗚 hena sanaraklaba Rupmahal Theatre gi 𝗩𝗘𝗏𝗔𝗧 drama da Mr. Grimwood sabada thoidok hendokna miyamna masak khangna kiba artist amani. Haukiba August 15 da Border Security Force na Tripura gi Indo-Bangladesh border dagi miyoi manga loan tingkraba yamlaba polam sing puthok phasin tawnaba honarambadagi fare polam sing adu akagnaba pau ama Border Security Force na fangbadagi fabani hari polam sing adudi yawa tablet masing lising kuntaret chanipan fencidal bottle lising ama jam humfulmari san kuntra matoi Gari ahum mobile phone mari ni hari polam sing ase chaurakna crore ama lakh humfumanga lising yankhai taruka samri tara taruk romgi oigani hari fagalaba san sing adu police na baba goraknath gosala dharmanagar da khutsinakre lonina atai atopa polam sing adu miyoi sing aduga lonina makhatawa investigation lokatnaba police ta sinakre hari arobida maroiba pau amhona pizari Kuki MLA Tarana Chingi District Mangagi Tonganba Chief Secretary DCP Habnaba Prime Minister da Wakacherol Pisinkre Kuki Singi da Maglupa Kro Chamangagi Tingbang Pinabasu Taksinkre Chahi Nauriba Angang Singda Nomai Paihalaga Langi Training Tawagi Video Loktok Hanaba Amadi Training Tawhandanaba DCP da Manipur Commission for Protection of Child Rights na Khangankre Kong Bamaru Lifeham Len Kuki militant sing na may thakraba matungda ngasi ahanba oina changduna thawai miral tasin khomjin bagi thoram pangthokre Northeast Window TV na sandok sare benimidangi pawmatang asida loizare miyang tabiriba singbu amuka hanna John MAIBAM na kurumjari